ख्वाई पुनमकपो अहनबमक्तदा MM तरामना ओक्सरी ngasi amuk mayamgi mafamda puduna laksiriba film asigi maming Da Moji film asi 2024 August ki tang 35 da release tawkhiba romance drama category gi Manipur gi movie amani film asi director Nawbo maina direct tawduna puthokhiba Raina RK na producer oiduna film asi gi story na film asi gi hero so oiriba Lion Maitei no oiri film asi da maru oiba saktam langliba singdi Amuzau gi saktam da Lion Maitei Linthoi gi saktam da Ramya paisa paiba yumbu amagi saktam da Sachil kar sagol sem adubu aina wari liba matamda makhoi gi maming aseng aseng badu aina panjage phare mayam adudi ai hojik film asigi wari lib haujarage aina haiba matamda soikiba lankiba chit thauba yarpa matamda mayam pum namak na ngakpiu haiba wafam thamjeri film asigi ahanba sinda nupa masa makak khongup kap thaduna leiba adu ulai nupa masa asina tawriba thabak asi khongup kap thaba amadi sagairaba khongup amadi central sing photpagi thabakni mahakna asumna nungti numit khudingi yum punabagi damakta khongup kap thaduna leirammi mahakna asumna khongup kap thaduna leiringai nakal amaromdagi nupi masa amakhak school dress setuna school ka nabagi damak makhongna harau harau lakpa du ulai nupi masa adu ubada khongup kap thaduna leiramni ba nupa masa adu nokphet tawduna yenglai nupi masa aduna lakpa adu nupa masa aduna yamna munna yenglammi mahakna tawriba si nupi masa adu pambagi mawongni nupi masa adu so haiphet yenglamduna adum makchat khirammi masidagi chahi kharagi matungda ulai khongup kap thaduna leiramba nupa masa adu hojikti mapung marai phana chawre hojiksu khongup kap thaduna leirammi mahakna asumna khongup kanna senglingai laithoraktuna yenglakpa matamda nupi amakhak lakpa adu ulai nupa asigi maming Lion kawi Lion nupi aduna lakpa adu yamna munna yenglamme asumna makha tarakpada nupi adugi masak adu ikhoidu uhalai nupi asi aikhoina mamangdu ukhraba nupi masa aduni mahaksu mapung marai phana chawre nupi asi bu Lion na piklingai dagi hojik phoba pamjaduna laglibani nupi asigi mamingna Linthoi kawi adubu asengba maming Ramya haiba si oina adum panjaraklage Ramya na asumna Lion gi mamang maktada samduna chatkhiba adu Lion na karisu haiba ngamduna yengduna adumak lehokhi Lion na Ramya sibu aduki matik pamjai haibadu aikhoidu uhalli hojik phawda dialogue ama phau ngangdri acting na adumak utpani Lion na hairei karigino aina ma hek ubaga nungsi pami haina phongdokpa ngamdribase phongdoktragana thamoise puba thangba hekta ngamdaba makha ta na hairei natida aina yamna ngaklibana magi central asi hek piklingai dagi tonglakpaduna hojik phau tonglibani nongmata tatti haibanida magi central sarikliba company adubu karamba company oribizan khangni handakti plan ama yarpa tare magi central mari asi tatpra tattabra haibadu yengba tare dana mathangi sinda Lion magi khongup phorpham maduda isau langduna leirammi asumna murumurum sonduna nahanta sulai batangai bani langmatumdo kanana lokthokhribanu haibanida pielabanida aigi laibagasi khoidongno khoidau sauning bane migi phone amba khongupna mayam ama leijalle langthifam amu khangdre yumda mukjang ludoribu tawrisibo mahaki thabak adu tawna asumna hai thika dara kaino sakta ama lakpa adusu khongup photpana pietliba gapti amuk toiba thika di lakh crore gi tawi aduga khongup chama piba aduna photna tongi asumna pendana leiringai nupa makak bai thaujilai lakliba nupa aduna bai adudagi kumthraklaga khongup ama baya semta photluse haidana laktana langjalami maduda Lion na kaidagi bayano ne aisu maitai ni nupa aduna amuk Lion da pop thaduna o aidi baya maluba aduini nupa aduna makhata na hairi sasat photlo ai Europe ta mi asamle Lion na yamna ngakna Europe ta nupa aduna nang ai ming tadribo Lion na tadri nupa aduna aini ne Lion in misi harido Lion na nang laba do madu tabada Lion na yamna saungna mahaki bud adu langkhairaga asumna hairei chakhro chalu nangi bud ka photloi aikhoi Ronaldo gi mini ne Lion in misi gi bud ka pura iba ingonda haidana yamna saurami tanja sida mahakna phamliba yum adugi yumbu aduna mahaki maming kaura duna thorai aduga hairei loisandribo nangbo Lion na loisalagi haina khumlami matang aduda nupa amasu nakal amarom dagi sanglaktuna ichanupi gi khongup adu loiraba hain hanglei Lion na loire si natra haiduna nupa adu da pirammi nupa aduna kaya taragi hanglei maduda Lion na yankhai khakta thambiramu asumna paisa adu piramduna nupa adu su satkhirammi Lion na nakal amarom di yangthokduna amadu su ngasidi lakte he haiduna solammi nahan khedi sum kanda halakpani mahaki thabak adu loisinduna mayumda hannabagi damak thorang tawri tanja adu maktada nupi adu lakba adu ulai madu ubada Lion adukki matik haraubada loikhre mahakna hogatuna nupi adu pu yamna munna yenglammi mahakna nupi adu da kainomtang haigena tawringai nupi adu satkhibana hankhre Lion yamna chakna lehokhi aduga mathanta murum soli ai deba sidi oiroida ngasi somuk haiba nang haudre
karam kandanoba ina ma haidoise haidana yamna sauna lehauki masidagi layona amuk hairei magi senten mari asina yamna kallabadina magi senten mari asi tattaba ngambari yenge asumna hairam laga sinna si hongduna ulei layona lambi adu da thoroktuna lambi mapanda leiba lungsing adu lambi mayai sing adu dalang thorami lungsing adu sei khaiba loiraba matung amuk hairei ma si yoradi magi senten mari du tattabari yengeba nungai ni duna hairam laga chatki mathangi sinda nupi adu hanagum magi thabak adu chatnabagi da makthorei mahakna asum lakpada ngasidi mahagi sentel adu phakhirami nupi aduna nupi haibadi ramya buni senten khuga si phakhra malene somda lion su mahagi khongup sing adu photuna leirami ramya na asum lakpada lion na khongup photuna leiriba adu urami ramya na asido ini enghalagi haiduna sangshilai ramya na lion da tamu haidana kaurami lion na haiphet engkhlakpa matamda mahakna pamjariba ngaujariba nupi adu oiduna leiramba aduda adumak munne yengduna leikhirami ramya na tamu haidana kaurai tamalaktabadagi kanna kaukhlai maduda lion khangoi lakboy haw haina khumlai kaidoushige ramyana khongup photpa natro layona phole phole khongup tana te mi su phole haidana yamna harau boi la boi hairei lao lao pham lao haiduna mahaki pham adu mahaki furit aduna taithoi madu ubada ramya hainadaba faurammi hainadraba so hainada phammi maduda layona kaidoushige bek photoira kai photoino hai ramyana nokphe tawna natiye aigi khongup se phakat khraba tanja simaktada ramyana leima puthoraktuna tamo se haidana lion da pirame lion su lay adu bulawrami lion di aduki matik harau badu loikhre ramya na pirak liba lay adu lion na nungsi na manam namlammi aduga lay adu da adu makchuptuna leikhirami adubu ikhang khanghodana tawramni ba punamak angakpani lion gi wakhal na sagatuna tawbo oiramle mahak na chupliba adu central da chuptuna leirami ramya na tamo haidana gawi tamalaktabuda kanna kaukhlai madudagi lion gyan khanglak lai ramya di lion na tawragibadu ubada aduki matik shauning badu loikhre ramyana sauning na mathanta tapna haije ngaubra keno khangdi sonwai chu churadana layona photlage minute amta ngayo layon di mahakna nungsi jariba pam jariba nupi amana mahaki manakta phamjilakpa dudadi tawfam khangdaba haifam khangdaba ipa pakhatba haibadu oire amukkasu layona mahakna khongup senglimi haiduna tawriba adu mahaki makhut aduda brush aduna taklammi madu ubada ramyana ingagakna tamo haiduna kaw aduga hai kap thabiyu haibanati layona photlo haibaniko yani ai wakhal ma tawrudana asumna laywan mahaki thabuk adu tawna ramya da muneng ba suklep leblamde layona tawriba adu ubada ramya aduki matik haina dabadu loire layona khongup adu semna ramya da hai ai khoi songi khongup asi quality yamna phaba male sukta lehta ta male asengba karamba brano khangdi yamna phaba hai tare ko yarani si adum tungbiro haidana khongup adu semba loire duna pirammi layona makha tan hairi aikhoi somgi mingse amta khangjaningba aina ming khangningai si pisik piklingai angang ori kandagini aikhoi somne skun chalingai dagi khangningla ba haidare haidana noklaga hairamme mingdom tang haibiramba yagadro ramyana linthoi kawi hai adubu aina haiba matamdadi asemba ming ramya haibase haire ramyana paisa kya taragi hangi layona paisa yare paisa lawraroi hai aina dum oina pirage paisa di layona makha tarai aina somgi khongup se amtang phojage se aigi admin life ne aina ngasi somgi khongup photba phangjaba se yamna harau bhai jaba tare yani adum tong biru yare ramyana phari adudi aisu thabak thenge chatlagi haidan hawlaklam layona adu kainom taga haigena hai ramyana akai layona aikoi somse aina kainom haigena sum khanjaba hai tare ngasi budi hairoige matang khitang chadre ramyana hoi adudi ngasi di matang chadre ko na hairo aisu thabak thenge chatlukhige layona hoi haidana lehowi ngasidi layon mahakna pamjariba nupi aduga wari saba phangba duda adukki matik harau badaloikre layona mathanta murum soli ngasidi harau badaloire chak yam janglani asukuina sahi kun mari manga ngairakbabu ngasidi wari saba phangi haiduna yamna harauram asumna layona wakhal sagatuna leiringai mana family bayum madugi yumbu adu thoraktuna hairei nang haktang sai tawgera layona tamo yani tawge hai yumbu aduna makhata na hairei phanasu haibani nangonda atopa mafam ama yengo haidana aigi gate sida sum phamdana lei gari thojok thojin da yamna nungai tena hairabu natro angang sing school chatpa larik tamba chatpa tuition chatpa khotpa da yamna nungai treba mahaki gate adu hangdok na hairei nang yaragadi mafam atopa ma singerega sinkhrodana mahak na hairagli ba wadu tabada layon harauram babuna magmangkhre yamna nungai tana lieptuna leirammi masidagi layon nungai ta mayum hannabagi damak thawrang tawri tanja adu makta da ramya ifing phingna mayum lomda amuk halaglammi ramyana lakba du layon su urami layona ai ngasidi haihudaba yadre hayengdagi disida phambasu yararoi layona phamlambadagi phuk hawatlaga nupi adu bu kaurammi layona ikai na thogaktuna
ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯣ ꯔꯥꯃꯤꯌꯥꯅ ꯀꯩ ꯋꯥꯅꯣ ꯊꯦꯡꯖꯤꯜꯂꯛꯑꯦ ꯂꯥꯏꯑꯣꯟꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯒꯦ ꯑꯗꯨ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯅꯪꯅ ꯂꯥꯟꯅ ꯑꯃꯨꯛ ꯈꯜꯂꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯔꯥꯃꯤꯌꯥꯅ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯂꯥꯏꯑꯣꯟꯅ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯇꯥꯟꯖꯥꯗꯨꯗ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯂꯥꯏꯑꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩ ꯀꯨꯏꯔꯕꯅꯤ ꯅꯪꯕు ꯈꯟꯖꯔꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯔꯥꯃꯤꯌꯥ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈꯤꯔꯝꯃꯤ ꯔꯥꯃꯤꯌꯥꯅ ꯍꯥꯏꯔꯛꯏ ꯊꯦꯛ ꯅꯦꯝꯕ ꯅꯈꯣꯏꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯥꯝꯒꯦ ꯈꯟꯒꯅꯨ ꯇꯥꯔꯛꯑꯒ ꯅꯈ꯭ꯋꯥꯡ ꯇꯦꯛꯀꯦꯇꯅꯤ ꯑꯄꯤꯛꯄ ꯅꯈꯣꯏꯗꯤ ꯑꯄꯤꯛꯄ ꯃꯍꯨꯝꯗ ꯂꯩꯌꯨ ꯑꯆꯧꯕ ꯃꯍꯨꯝꯗ ꯆꯪꯒꯦ ꯈꯟꯒꯅꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯦꯇꯅꯤ ꯆꯠꯂꯒꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯠꯂꯦ ꯚꯥꯏ ꯂꯥꯏꯑꯣꯟ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯃꯍꯨꯝꯗ ꯑꯗꯨꯝ ꯂꯩꯁꯦ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯛꯄ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯎꯠꯂꯒ ꯄꯥꯔꯠ 1 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯔꯠ ꯔꯤꯂꯤꯁ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯔꯠ ꯑꯗꯨꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ